expenditure ki matang do mayam penda ti haiba khoi su tai ade khoi na su madu pendi maram di madu da piri ba karor mayam do masigi hingsa manung sida ramaina sathi bano haibadu fazana detail explanation tawdi aduna ga saigi relief ta leiriba mayam ki chana ba thakna nabagi pibasi satisfied oidi haibase every civil society organization hai inmate singna hai aduda piriba expenditure thagal ai myan yam chawkhre aduna masi uchi changabra kenom tawre haibadi relief ki expenditure se central government na piraiba or state government ke sector gi chaliba se masi hoidana uchi changani hoida hana ju hai relief ki leiriba material adagi masigi sariba yum nung akhoi gi temporary sari si the masi akhoi contract basis from the oina chalaba dawna tawi inmate sing tanate political party ma'am tanate haidana expenditure si masi akhoi masi lana sinagani haina law